Kuki LALHOUBA SINGGA suspension of operation MAKHA TANA SANGTOKKHRE AMADI National Highway number 2 da free movement Leihannaba Kuki zo council na Warep Loukhre hariba khongthang asi New Delhi da Ministry of Home Affairs amadi Kuki jo council ki delegation amaga ngasi numit kharani asida leptana khanaraba matungda National Highway da free movement Leihannaba Warep fasil laukibani Loidina Kuki National Organization KNO amadi United People's Front UPF ka Government of India ka leinariba suspension of operation su ground rules sing samdok samjin tawtuna chahi ama makha sangthanaba sign tawnakhre ningsingba yabadi kumjali singani subna mangagi August tang amada su agreement sign tawnaki makha tarakpada agreement asi Government of India Government of Manipur KNO UPF na kumjali singani subna nipan gi August kuni thoidagi Chatnaraga Laki. Hana Yanakiba ground rules singda matamadangi oina extend tawduna lakiba su agreement kumjali singani kunmarigi February kunmapanda loiki. Manipurda thoglakiba irang namaram oiraga kumjali singani kunhumdoigi May-dagi ground rules sing. Samdok samjin tawduna agreement asi makha chanaduna lakibani. Amaromda ke jet sin laurakliba khongthang asina tha kun Taret hena changthok sangsin yadana leiramba Imphal Dimapur lambigi oina anoba asa ama uduna Manipur gi saktam ngaktuna thambada amadi Manipur da ing tappa santi leina panba lamdam ama oiraklagadra habigi thazaba uba ngamle haina lowa yarakpagi tanja ama oigadauri